ngasi numida waram phongkiba tungan ba manipuri sipungsing amasum thokiba thawdawa thoksingdagi maroibi ipausing mayamna thamjagi ahanbada kanglei pakki maira news tagi khongasarga JCB amadi atai khulai sejinaduna turel khongnungdagi nunglaingoi pekpagi thabak athingba thamlagani Chief Minister Manipurda lairiba turel khongnungdagi JCB yauna tungan ba makalgi khulai sing sejinaduna nunglaingoi pekpagi thabak sathaba athingba thamlagani masigidamak Manipur lenga ki cabinet mi phamna warep lokre अथुबदा गेजेट नोटिफिकेशन थोकलगनी ngasi house ta phongdokre wapam ngasi Manipur Vidhan Sabha mifam da opposition ki MLA Okram Sujuk Kumar na pukhalakpa calling attention motion ki pakhum piraduna hom yauna tungan ma loisang singsu puri ba Chief Minister N Birena haikibani Chief Minister na makata na house ta thamki bu wapam di Thawbal turel yauna mafam kyar JCB yauna tungan ba khulai sing sejinaduna nunglaingoi pekpana maram oiraga miyamna ising sejinabada khudongsa da ba kyama yonare haibisi asum wapne lainga ki maiki digisu niyam kaina turel digi nung amadi laingoi peklamba gari JCB yauna khulai kya fogat ki balaire toinsu fai adubu lo laibani na makoi uthaduki amuksu nunglaingoi kot palepki amuksu hektamak tawri ahing phawa nunglaingoi pi haiba taba leire lamdam asigi miyoi kyana isai sagita yenglaga thabak tawbigi hainabi leiba mi masing yamlakle miyamna ising sijinariba turel khongba na toilet phawa sajinduna amangasu kya thadaba yawre madu thingnabagi damak turel khongba lam khopsinduna sajilambasing takthokpagi thabak lainga na pekhali ai hinglaga loire ai sel pairaga loire habigi wakalasi thadolasi Chief Minister na makata na house ta thamkhibadi lenga ki mekedigi kangpokpidagi horaga Imphal turel gi mapal sing sengdokpigi thabak khali miyamna su mating piri turel digi nunglaingoi peklaga hingliba sing yenglaga makhoi sing adu masa khangdoknaba mari leinaba DC sing da poktak pikre miyoi sing adu hingnabagi damak MGNREGAs ki makhara thabak pina ba amadi akaknaba mafam kharada JCB amadi atai khulai sing yaudna nunglaingoi peknaba thorang lakhale development su tawdaba yadabani na turel khongba nagi kilometer mari manga lapa mafamda hongdoktuna nunglaingoi sambagi thabak tawhana na thorang su pekhatpa yabra haibasu yenglagani madugi damak mari leinaba loisang singna kari tawu yabagi haibadu tanaragani haina phongdokhibaga loinana aikhoi khudimangna kaitharagliba mausagi khallasi kanna ngamnaba hotnamina haina so appeal tawki atop pawmanamo assembly mi phamna demand taret ki apunba senpham crore lising ahunga satre ko humfuga matoi lakh humfuga humdogi lising kunga mapan house ta pass tawkre ngasi pangtokhiba Manipur Legislative Assembly mi phamda house ki leader oibdana tana sil thungi Thausu puriba Chief Minister Nongthombam Berena tungan demand taret ki senba sahi English ngani ga kungo humdoi degi na kuninga mari gi apan senpam lupa crore lising ahunga satre ko humfuga mathoi lakh humfuga humdoi lising kuninga mapan house ta puthok tuna khanaraba matungda yenaba laitana pass tokre ngasi house na pass tokraba demand sing adudi Public Health Engineering Department gi lupa crore lising ani ga sani ga kungo humdoi lakh ni fuga mari lising marfuga mathoi Administrations of Justice ki lupa crore samaga nifugo humdoi lakh yang haigetere lising kunthra manga rehabilitation ki lupa crore taret lakh kunthra ga nipan ga lising humfuga taruk minor irrigation ki lupa crore sahunga ani ga lakh humdra ga taruk ga lising nifuga mathoi Fisheries Department ki lupa crore humfuga nitu ga lakh yang haige manga Art and Culture Department ki lupa crore yang haige humdoi lakh humdra ga mathoi lising nifuga mapan amasum Social Welfare Department ki lupa crore samapan ga humfuga nipa lakh tara ga tret lising yang haige tre ni demand sing asi pass tauna ba khana ba opposition ki MLA sing maru oina MLA ke Mega Sandra MLA ke Ranjit Singha MLA TH Lokeshwar Singha MLA or Sujuk Kumar Singha na tuan ba kat motion khatuna demand sing asi khana ba sar yakhi ngasi ge assembly mi phamaduna MLA Sujuk Kumar na hong gi thausu puriba Chief Minister gi puning sing siladuna hauzik nunglaingoi toina pekpana maram oiraga thawbal turel gi kaitharek libe saktam ga mari leidana calling attention motion ma pukatki ngasi gi session da administrative reform gi sars puriba Chief Minister Nongthombam Berena taraga manga suba union reports of the Manipur's Information Commission for the year 2021-2022 house ta table tokhian su paushna makhatana palakli Makasa tharak poina to papawmana Social Welfare Department officer kharalai makhoi si usigumani ke Mega Sandra
Manipur Lengaki Makada Ladiba Social Welfare Department Lamdam Sigi Ahal Oiraba Ahal Singda All Age Pension Card PB Basi Harawi Adubu Card PB Matamda Niam Sumna P the Vigi Mamitare Department Sito Officer Kralay Makoe Si Usigumane Makoina All Age Pension PB Gitabaka Niam Sumna Pidre Harib Usigum Labo Officer Krasina Ahal Oiraba Singna Pangadaba Pasha Laktu Gitabak Satare Haina Lady Haina Bidan Savagi Mifamda ngasi Social Welfare Department gi demand gi wapum khanabada policy kat pukhaladuna opposition gi MLA KMA Chandran House thamkibani magna hai hairiba usigum no officer khara sina kanagumba gi ahal oiraba sing leikidaba matamda makoina phangliba all age pension gi senpamadu semjin sajilaga lapthokpi gi thabak sathai maduna ahal oirabi singda all age pension pibi gi thaba niyam sumna tabiyo go to village gi thoram pangthoktuno all age pension phanganabe gi thaba ngasi thagat ningai ni Adubu sahi hundra marfuk suraba go to village ki thoram satuna pension phangma ngamdraba ahal singisu hak thengna pension gi senpam phangana na bathabak khonabiyu laikhidraba ahal singi ming officer kharana sajilaga pension scheme lakthokpi gi thabak tohanbi ganoi ki magna makata na hawks thamkibidi all age pension gi form si MLA sing amadi gram sevikar khushinabiyu madu oirabadi magi kendra ahal oiraba mi kya laire habadu mayek singna thigalaba all age pension fangan begi thabak satabang mane maduna tana sahi nauriba mauna khara da all age pension fanglaga sai humdra marfu suraba ahal kayadi pension fangdre hena wakalak kya yaure maduna MLA councillor amadi gram sebik singda all age pension gi mari lena ba form pi daga niyam sumna ahal oiraba singna all age pension gi senpam pinaba thabak pakhat piu sai khudingi all age pension gi senpam state amadi center degi kya lai habadu mek singna khangan biu maduna tana hiramasiga mari lenana computer paidibisingna sananingba lila sanahan bigro hiramasiga mari lenana computer paidibisingna minister digi hena sawgum tawribisi tohon bigenu kupna yingsin biu haiki atopa pawamadana Khudakta Questions semlaga RIMS ki LDC mapal loubagi written test pangthokhre Regional Institute of Medical Science RIMS ki director oina thokpuribi Professor Hais Priyosaki Devi na RIMS ki anaupa LDC mapal loubagi written test Khudakta Questions semlaga yamna transparent oiba muongda ngarang pangthokhre hiramasiga matang RIMS ki director Professor Hais Priyosaki na phongdorakibida Committee gi ware matungina Khudakta Questions sembagi thabak pangthoki maduna maram oiraga pung amadagi exam haugadaba dudagi thengtana pung 3 da hore masina mahairoi singna nungaitaba kharadi thengna hankhre masigi damakta nungaitaba fawi du yamna transparent laina exam pangthoknabagi panamda asigumba khongthang silokhalakpani pangthokiba written test exam asina mai pakpatarabadi makhataba exam singda sumatau sumna pangthokani ki RIMS ki director Priyosakina phongdokibada written test pangthokiba sigi question semnabagi damakta resource person mari koraga ma ki kada question semanki ka aduda makhoi mari natana kanamata sangankhidi amasu makhoina pairiba mobile sung paisilaga thami mapani pal thokpasu director gi kada leriba washroom na tohali kanamata sanghandi resource person mari na lamai taraga mantui panwa question yankai sembagi thabak sataki asumna mai pangna question sema loiraba matungna punga madagi written test pangthokani haina toramba du ahumda pangthokhi matam khajiktang thengtana pangthokhibana maram oiraga matam khara thengtana exam pangthokhi anisu pawuxta makatana phungdurakli makasa tharak poina to papawmna exam da aranba tawnu hairubada tabada nuwaitapu wahi wata siznarakli KMWO haujik sathariba Kosiem na loba class 12 ke exam na mahiroi kaya ama nataba pambai sijinabagi mami taba thingnare Temple of Learning di satun yingsulu the exam tariba classroom ayamba paktakna nataba pambai sijinaba thingnaraki aran mathabak singa du tawhandanaba loop asina hairubuda yamna ushit thawoidaba tabada nuwait pu wahi wata sijinarakhena Kangleipak Minority Welfare Organization Manipur KMWO gi sirol manhairi sirol sinahai Masi ozasing na mahiroi sing aran pambai sijinabada sauna mateng pangsinmani haina loop asina lodaba ngamloi lebak thibadi exam si free and fair pangthoklaba loop sing na mamang na haikipag loinana organization asina su media gi thongda khangan ki balai khrabani aduba haidi wafam sing si tadana mana tathiba magumna exam da nataba pambai sijinarakpa sidi loop asina taraina lodhairi amaromda Regional College Lilong Sajingda yamna English na exam tharama thingnaraki masida security singna yamna puksel singna masagi mathau
khangna thabak tawbagidamak lup asina ikai khumnai center khudimakta tariba security singna guardian singbu lapna lehanbaga loinana security singsu school gi gate ki mapana laiduna ningthina ngak selabadi ingna sikna pangthokpe exam ama oigani khali iramda masida lairiba lup khudimakna lauriba thawdang asi tungi yumburel kanabagi damaktani haibasi punamakna kaubidana lup asina pukning singsilakli council gi mekedigi irang laiba center singda ehenba flying squad sing thajinbiu lainga ki fazarabu wakhalon sida miyam punna support tawduna afaba mahiroi sing puthoktu afaba khunayama semna ba hona minasi maduna trabadi nongmadi iramdamasi ironungda lupkibi yai hairenesu pawsida makhatana phungdurakli atopa pawmadana lainga ki loisang singda maigi bil lupa crore humfugo mangarom toli minister thongam bisorjit Manipur lenga ki tungan loisang singda hauzik maigi bil lupa crore humfugo mangarom toli masigi mang gi lupa crore samaga kunthra gi samaga nifu fawo tolamani toli be senpam sing khomgana basu honari haina power minister thongam bisorjin haikre hauzik sathari be manipur bidan sabha gi ngasi ayuki wang pakung gi matamna opposition gi mla ke ranjit ki mot sinduna mla ts location hanglak wang gi pakum piroduna power minister thongam bisorjin house ta hai hauzik state asigi consumers lakh mari lising yang gi mari prepaid meter pan ma loe lainga ki mekidi consumers lakh manga lising kun panana papanam thamani adobu singi district singda toina khul hongdok hongjin taw maramna mapung phana loishin mangamdabani mai leibida lainga na sahida lupa crore samapan ga kun ga mathoi ga point 03 sading tawri lainga na nongmada miyamda 23/15 gi sangda mai piri nongju thagi matamda mission ahum sejinaduna mai megawatt sama puthokli aduga atay atop matamdana mission anikak sejinaduna mai megawatt 100 gi marfu pawu puthokli maramaduna load shedding leitre atop state gi mai lobu matamda hektamak lobu yaba mission matik sana leri World Bank ki sentang makhada center na sada lupa maudra state na sada tara putholaga mini hydro project linkhatuna isana mai puthoksana ba thorang lokhali sahi anigi manungdadi isagi mai puthoksaba ngamlagani hainasu house ta thamki makhasa tharak point atopa paw madana Lanai water supply scheme singna miyamna phangali thaknabi ising ase miyoibigi haksang soktaba aphabi ising ni haibadu lengakna khangba ngamlabra lokeshor miyamda ising phanganabagi damakta lairiba Manipur Health Engineering Department na ising piba matamda zat bizat rajniti dalgi khetnaba laira ina khunba khaidana sapmanaba miyengdi ising phangalibani maru oina ising asi miyoibai khoina saba ngamde karigumba saba ngamlamlabadi sada sama piba ngamgani haina Manipur lainaba PICED minister phawbana phongdokhiba lairabani maduna ising marang kaina phangnaba forest and environment asi mapung phana yokhatpa madi kanminaba sangi haina ngasi bidan sabha miyamda PICED gi khanaba matamda police cut motion pukhatuna opposition gi MLA ts location phongdokre mana makhatana thamkhibadi hauji ising tanglaba matam asida lanai water supply scheme kayana miyamna ising phanganaba gi thabak sathariba si thagani ngaini adobu makhoi gi khuthangna ising tanki gari kayada miyamna phongalibi ising asi thakpada haksang soktaba haibadi arnik yaudaba ising oibra haibadu Manipur lenga ki mekedigi phongdokpa ngamdabra haibu wafam sing thamki magna makhatana phongdokibadi ising punamak pipe kya sai humdra suraba yawre ariba pipe sing asi mod sindolaga afaba pipe sing haibadi sahi nifu yankai satkadaba pipe sindokpa chungani loinana sindoktuna lairiba ariba pipe kayano sindokna bagi panam lairabra loinana Manipur lenga khaktana salaibu water supply scheme kayano private na salaibu water supply scheme kayano haibadu ningthina mek sengna house thambiu water supply scheme salaibigi rule amalai rule gi matung ina matau karamni ising sengdolaga apabi ising phongangani haibalai madunatana apabi ising ni fatabi ising ni haiba khangdana ising thakwadagi laina kya polakpagi maramoire maduna lengana water supply scheme sing asi fazana mi yeng sangbiduna apabi ising phongana bohana biu maru oina thaknabi ising puriba tanker singda apabi ising hapada miyoibigi haksang soloidaba ising tanki oibra haibadu mi yeng sanglaga miyamda mayek singna khangan biu roinana lanai water supply scheme amadi ising tanki gari sing matau karamna salaigadagi haibadu government miyamda mayek singna khangan biu madunatana khudakta ising singkhatlaga chemicals haplaga ningthina sengdoktana miyamna phonganba kaya yaudaba nati maduna haplaga ningthina sengdoktana miyamna phonganba kaya yaudaba nati maduna Manipur gi khungangi lamda village water supply scheme kya salai besi mari lena pa expert sing thabiraga ising adu aphabi isingla miyobi gi haksang sokpa arsenic ki sangwang na yaubra haibadu yengbiu loinana tha taruk ki manungda hairibu water supply scheme sing asi sek tawbiu haiki
मांगना हाउस मखाताना थमखिबा वफमदि PHED डिपार्टमेंट की मखारा सही खरगी ममांगनगी मियामने इसिंग फंगलबगा मारी लैनना तोंगान थबक क्या सुखिबगी पेमेंट हौजु फावबा तौहिदना लेरे मसिना वाटर सप्लाई स्कीम क्या संगाबा फावबा ngamdana लेरे हैबा पाउ लेरे मदुना थबक सुबा लोइख्रबसिंग असिगी पेमेंट मार्च 30 फावबगी पेमेंट तौबियु हैबा वफमसु थमखेरि अतोप पाउ मदना TI सोनिया नुमित 15 जेल थाजिंख्रे अकोइजम नोंगानबे एलाइस अगिंग सही निफु अपोप लेखिद्रबे एके लैंगम क्वाकैथेल कोंजेंग अवांग लेकाइद लेबा मिशिगा मरी लेनना कांगपुपी पुलिस ना फाकिबा क्वाकैथेल थोक्सोम लेकाइदगी थोक्सोम सोनिया देवी सही निफु अपोपा संदी कुमार सिंगा पुलिस कस्टडी द निमित 13 रिमांड ओइना लैरुरबा मतुंग जुडिशियल मजिस्ट्रेट फर्स्ट क्लास कांगपुपी ना ngasi जुडिशियल कस्टडी रिमांड पिदुना निमित 15 जेल थाजिंख्रे पनबयाई ngarang hariba court asida Senapati district ki Namgailong Rongmai village tagi NSNIM Kilonser Moses Agonmai Sahi Nifusu Chief Judicial Magistrate First Class Puthok Matung Numit 15 Judicial Custody Remand Tauduna Jail Thajinkrabani Haidi Makasa Tharapoina Pawnil Kol Pausi Digi to Papamana Tungan Mapam Ani Dagi Gadi Huran Mamuyani Gadiga Kona Fari Ngarang numidang wairang pung marigi makhairam tarak paduwai Impal West Police Command gi timamana gari huran mamiyoy ma huralak pa gari ga kona na fare hari police na fara ba gari huran mamiyoy dudi lilong turel ahan bi upak thong manak tagi MD ataw rahaman sai kungani to apok pa MD Asmir kawi hari hiramasi ga mari lainana SP Impal West na hai ngarang si gari huran ba miyoy ma Waithau Bazar area da lairi haiba akaknaba pawm phangmadagi Impal West ki command OC pi asawbana lusungba team amana mapam adura sangsinduna thibu humigi thabak satabada MD ataw rahaman hairiba miesi registration number yawda ahanba Royal Enfield Continentals GT 650 motorcycle amaga kona na fakatki maku wang pong satabada haidurakpagi matungina singkham amakhadigi MD kausar atopa ming Raja apokpa MD manal kauba amaga loinana ngarang Impal East ki thungju area dagi higo masugi Honda Activa 6G amaga loinana inflama huran khipani haiba khamngamki magna makhatana haidurakpagi matungina kumja English singaniga kungani thoidisu lilong kaithel thongdigi ahangba masugi bullet digitals motorcycle ama suranki lilong damdagi MD Mustaq kauba amaga loinana Basikhong area digi Honda Activa ama huran khena masana phongdoraki nakala moromna district asimaki police command gi timna gari huran ba miyoy ama huralakpa gari ama di huran ma sizinaba master ki ama ga hona na fare ba miyoy edudi Thobal district ki sangai yumpham Serapur maya lekai digi MD Nawaz Sharif sai 13 apokpa lekidraba MD Fasiuddin kawi hedi police tagi phangba pawgi matung ina ngarang numit jungba matung pung 12 makhairom tarakpa aduwaida Kanglapat lambi da leiba PWD office mamang da leiba gari parking digi ut masugi Honda dayo registration number MN01 AE0889 ama huran khreba paulakpadagi Impal West Command gi team singna khoirambal kaithil gi akoibita saithoktuna asat awok sing check tawuda Pauna Bazar lambi Nambul Mapal lambi Kaisampa thong yoramdaida Honda dayo thoduna lakpa MD Nawaz Sharif hairiba miyoysi khamduna verification sathabada mangna thorak liba gari huralakpa gari ne haba khangmangam kibani hari loinana mangasi mamangdasu gari huran mada sienaba miyoyni haidenisu pawusna makhatana su phongdorakli Makasa Trakpoina Masumloshilakpoina to Papamana, Isel Taturab Impal Turel Kunung the Patahoti Amuk Langtaduna, Lainatina Sando Handuna Miam, Hatkadore. Isterasida ising Pangdavigi Awaba, my Yugnaring Isteras, the ising Imai name the Sielava Impal Turel Gimapongkara, the Muekrana, Amot Akai, Port Mati, Makumamadi Asataki Arembasing, Hondoktuna Shizanava Yadabi ising on Tokadore. Isel Taturab Impal Turel Kunung the Fatahudi Langtaduna, Lainatina Kia Sandohanduna Miam Hatore, Turel Asidigi sing Naruraba Miam Makal Makaki Lena Narapia Pibam the lady, Pauxi Sigi, Paumina Mapamadura Satuna Yang Lubuda Turel gi Pibam Adukimatic Moslamle, Impal gi mi Yam Nakung Nataba Mapam Oidi Sinjamay Tong Mapada, Kaitel Pambi Amadi, Mapam Aduga, Nakna Lab Miamna, Adem Aka Amadi Amorakais and Langtokuna, Hena Motpa Turelamo on Toklambigi Pibam Ubapanki. Oiriba piba masida mapamadura lerama miyoy kharana phungdorapagi matungnadi hausik miyamna ising phangdabagi asu wanarapa matam masida torelda phata hawdi hundoktuna mahik matai senba ising onthokpa asi yamna wakhal yawdabagi thawangni
Torel asigi nagyet leiriba kendra asigi miyamna torel asidigi ising sizinaribani loinana fatabi isingdigi sada marfuda laina kya sandu u haibisi punamana khangnara wafamni mangna hai hauzu imphal manungda leiriba miyamna sizinariba yariba ising asi imphal torel khaktani nambul torel amadi kongba torel gi ising sizinaba yadaba ising haibadu oirabani miyamna wakhal tadrabadi imphal torel asisu sizinaba yadaba torel oiraklagani maming khaktagi oina torel da amotpa hundokpada lupa songadigi lising ama file loguni haina thelaga thamlaga kana torel asida mosilli haiba hanna fawba yengsindrabadi theliba sign board adugi thonadre haujuk paisa piraga ising laijage haiba fawbadu khudakta phangdre isingi damakta kokai lukai fawba thoknaba yabagi phibamda laknaba matamsida ising tattoraba torel sigi khonungda amot akai hondokpa haibasidi yamna haunadaba wakaloni maru oina singjamai kaithilda insang napi yonba lagliba imai vel singsu mafam asida hingnaba laknaribani makoina mafam asida potkhung kya hondokpa si awareness ama piraga thinghodrabadi haujuk torel asidigi miyamna ising Sejinaribasi makal makha kyagi laina sandorokpu yabigi oithokpa leire maramduna mari lainabasingna makoibu wakal tahanbiduna torel da fata haudi hundoktanaba pauktak pihaningi haikenasu pausna makhatana phungdurakli ado haujukuina di miyam paus matang ase lusinjarage masu miyam punana wabdi ngaminase